performance ama pibikre mathang asidi jury number 1 de lakchake agi ibung Dr. Satyajit Thiamda. Hello. Swarm the Honda. Warung. Sing. Yarni. Jagoyam. Pajana sai energetic oil. Adama saigi. Koi ngasi celebration tauriba. Numit haitare irabot de haitare ko lamyan ba irabot ki singtha bya ba khoi gi point khara hairo ne kari no khoi na ngasi pauda magi observation haitare ne for each and every year we are celebrating why tagatjay oja wang ngasi ki damakta oja ta singna hajere gidi lamyan ba irabot से काय खुना जो मतिक चार बा अथौबा सिंग मरता चलबा मखल मिसक अमनी तसेंना माना तौजर म थबक हायर गति ओजा हौजिकी मतम सिदा याम सिंग थानि गाय बनि ओजा लौमी सिंगु यामना
encourage ꯇꯧꯕꯤꯔꯝꯕ ꯑꯗꯒꯤ encourage ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯏꯁꯩ ꯑꯃꯁꯨ ꯄꯨꯊꯣꯛꯆꯕ ꯊꯥꯡꯒꯣꯜ ꯑꯗꯣ ꯍꯥꯏꯅ ꯑꯣꯖꯥꯗꯒꯤ ꯃꯥꯅ ꯁꯃꯥꯖ ꯑꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤꯗꯃꯛꯇ ꯆꯥꯎꯈꯠꯅꯕ ꯑꯃꯗꯤ ꯊꯕꯛ ꯀꯌꯥ ꯇꯧꯔꯝꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯣꯖꯥ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠ ꯑꯁꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯣꯖꯥ 오케이. ꯍꯧꯖꯤꯛꯀꯤ ꯖꯒꯣꯏ ꯁꯥꯔꯤꯕ ꯏꯁꯩꯗꯨꯒꯤ ꯁꯤꯡꯒꯔꯁꯦ ꯀꯅꯥꯅꯣ? ꯃꯪꯀꯥ ꯃꯌꯡꯂꯝꯕꯝ 오케이. ꯈꯣꯡꯖꯣꯝ ꯈꯣꯡꯖꯣꯝ ꯂꯥꯜ ꯄꯔꯕ ꯍꯥꯏꯔꯒꯦꯀꯣ. ꯈꯣꯡꯖꯣꯝ ꯄꯔꯕꯁꯤꯗꯤ ꯀꯅꯥꯅ ꯄꯨꯊꯣꯛꯑꯝꯃꯤ? ꯇꯁꯦꯡꯅ ꯍꯥꯏꯖꯔꯒꯗꯤ ꯑꯣꯖꯥ ꯂꯩꯅꯥꯎ ꯇꯥꯕꯤ ꯍꯥꯏꯅ ꯃꯥꯅ ꯀꯩꯅꯣꯁꯤꯗ ꯗꯔꯝꯁꯤꯗ ꯌꯩꯔꯒ ꯃꯥꯅ ꯎꯍꯧꯖꯕꯗꯣ ꯑꯣꯖꯥ ꯑꯗꯨꯗ ꯃꯥꯅ ꯄꯨꯊꯣꯛꯆꯈꯤꯕꯅꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯥ ꯁꯛꯑ ꯁꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯌꯥꯝꯅꯗꯤ ꯑꯣꯖꯥ ꯙꯣꯕꯤ ꯂꯩꯅꯧꯁꯨ ꯍꯥꯏꯕ꯭ꯔꯥ? ꯇꯣꯕꯤ ꯂꯩꯅ 오케이. Very good. ꯌꯥꯔꯦ. Thank you.